Community Network for Empowerment (CON) amadi National Viral Hepatitis Control Program (NVHCP) Manipur na sinduna ngasidagi chayol ama chupna chathagadaba International Testing Week 2023 Houdokkhre. Keishamthong Hodam leirak CON office da International Testing Week houdokpaga mari leinana lambi da lakpa Meeyam da Hepatitis ka mari leinaba yaoba chejai kaya yenthokkhi. Thouram adugi matang da ngangladuna NVHCP ge State Nodal Officer Dr. Rosie na hai State asida Model Treatment Center sing RIMS amasung Janims da lay State asigi district khudingmakta testing center layde Meeyam da lemna testing tawhanbada natana narba miyoi sing da program asigi manung chana lemna treatment su pide program asina Meeyam da piriba kanaba sing asi lawbiyo malemdagi hepatitis maru fangna muthatlasi haina mahana phondokhi District Hospital Singda aduga apagi nauna create tawkiba district sing asidana hairiba magi CAC sing amadi sub district hospital singda hairiba asi chatpiduna songi test tokthoningba amadi madu khangdok piraga maduda karigumba positive oramba taragasu madugi hidak langthak lemna National Viral Hepatitis Control Program gi makada apai hozi Government of India na support tabuduna Manipur da su Government of Manipur na lemna mipung khudimakta phanganjari haibasi ngasigi taja si lawzarga Meeyam gi mafamda ehakna thamjari Amaromda CON gi President RK Nalini Kantana hai tongan ba report singi matung ina malemda leiriba apunba missing gi manungda hepatitis B na miyoi million chaniga marifutara taruk nari aduga miyoi million yakai nipana hepatitis C na nai haire Hepatitis B na naraba miyosing asige manungda chada tara rom tamak masana nai haiba khangli nare khanglaba sing asige manungda su chada ani tamak treatment fangli tanfam masida leina asi muthat ke hairabadi nganna leina asi nai natraga nade haibadu khangdoknaba test tawthokpa mathau tai testing week asimag leina asi nganna khangdoknabagi pandamda chathagadaba thauramne kumja inglisingani sumna kundage Coalition Plus na malem gi leiba yakai henbada testing week chathaduna lakle ngasidagi pakthokpa horiba testing week asina marirak suba testing week ne anaba masingdi yamba aduga treatment fangba misingdi nemba leina sing muthatpada nganna test tokthokpage kalaba yamna lei Meeyamna test tawbada Chingnaba Leibiganu matam chana test tawbana mamal yamlaba punsing kanba ngamgadawribani haina mahangna makha chana phongdokhi Week long campaign as international testing week haidana mingtholaga khoina sahi khudingi 2020 dagi hauraga handakisina marirak subo oina India gi mani urdasu kona National Health Mission amadi National Viral Hepatitis Control Program ga khusam naraga amadi tongan ba NGO amadi drug treatment center gi matengna Manipur dasu tarik kunda khoina press conference sinjaba launch ngasi launch tawraba matungda hayeng dagi tongan ba district ta khoina innovative kano model amamam putoga testing sinjabaga loinana Meeyam te testing promote tauba Meeyam da nganna khangdoga nganna treatment tawbagi kanaba singi matangda khangal longnaba khudong chaba lawba madugum makhalgi kano event ni